Hello guys, welcome back to my channel. Matam kuirabagi tungda anaba video ma puduna lakjare. Haidi ngasigi video se kamaina oidoino hairagadi haidi camera se khara singdre singbo wale haigi phone natte adugini iPhone si dala prank call tawbagi. Ado haidi ai video se imanaba yam lu tinabam khakta prank call tawdani ko. Ado prank success oibira ntraga success oidabra adu yengsi. Haidi tawdusi dum yengo makhatana wari se kamai oye ado yeng ko ado haidi leiragadi kanaroi. Ado yengminar si makhatana tawrage husi. Naidore. Tawre ko si. Hello. Hello. Nang khali se kaino lawra. Nang khali se ai afabam da tamdi mi bunang tanang. Nang ai mamaram da afabam da tamdi ba mi bunang ta. De sami bunang ta nang na pau phata byam ta mi na tai bra ai maram da haire mi na khanga ba. Khangde asingki nang ai su phata na tindra ai thaja de nang sumai tawni na. Hairone kai maram na du khata hairone. Khangde ai maram da nang tamdi da mi nang mingonda. Kariwa hairone. Aigi wari ni na kha rusande sumai tawraga mai mamanado ha tinaraga dudagi gai yam phajana su keno tawde khote dudagi sandoga dumai tawrami kholami do yam tawmi nang haidi phajana di haiba talle nang tambo wai nang dum khangjaramgani kariwa ai khangde ai tawal ta de oi na kon na sana tawraga na sana khangde haise keno ai ga nang tinai se kyam luna kyam phajana tinaraga nang dumai tawne se thawa thajarude wa hairone rusande dumai hairone adu hairone haira dumana nang haira de ai phap to ta de khantara to hairo kariwa na to khata ai dudi khang oh pau se tamani na nang bham ta dre tam khangde asingki samningbam yawe ai college lakta matamsu nangna ai maramda fataba pau yam thammi mingonda kari kana ai baduna haire mi mising na lawra nang asingki mi wa da ta ga ai gi su han na dao ha hairone du haire to nang dumana khamdalaga aina kamai haiduna nonda ai asingki haisi nang suklam duna tinraga cha chale puna jamine haidi dum dukan jamine adi chare pun jamine dudagi khanare dum khanai dagi mi khanare mi changchang nei hoi sa hoi bani adu suja amnuna tinraga nang ai maramda fataba wa hairone hana hairone aya ai su phachina khangdi mi duna fataba ai maramda haire haini ado haidokpadu talen hai kanana no tu hairone aya mi jami ai di mi yam khangna banda haire ni na dum ai khangde nang nasana tamba pau kana kana tami nasana khangdra ai kari haigi ge na ha ai khangde amaram da hairone na ta dai kamai khangduri ba nang na du haraga aina nang ayo da direct launa ma ai kari no na haidu to sengi nang sukuna tinaraga sumai tawni thaja da be wani hairone maram da hairone kari wano du khak tang hairo ai mi masa ta ba su kari wano du khak tang hairo ai fatta bo wani dina kai beduri ge tai rosan du wa hairo aina ta da ngai mi ne hita haraga aina no da sum haida ngai mi gi wa ta ga na ayo da gi launa ma ga aina khunung go to kari haino to nang na hairami hai mi duga haidi ke hairo sanse mi au khudindagi pesa thoga chai kholi dudagi ke hai aise yamna lemdu mi ni doi tinara bada matam da suma kana bada khalaga tinai kholi dumai na hai ai nang asing ke hairam gani haina su khalli nang na tawi sing do sing ki lara oh my god nang na putuna di khatta bani dugum bata khan gani nang ai ko khan de nang wari to ai nuai to phawi da nang su jam nu na tinaraga ai hairak pa mi do maming paloi maming pal bata li samna haibada ai ni mi duga hangna du mi kana matam da ina haige na kana ga nang na sana haiba nang na sana ka tam gi dugo khangja nang na sana oh my god dugo no wa du ai only devla ga khamar mar ta wari sinai du kakmani atai kesum tawte oh tam di tam mi dana nang haisina di matlab devla only for devla dumaina ma asum tinaraga dumaina mi kringi pesa wai na chai du kakmani ai no de dumaina ka chai de nang gi jam phatta nang ji plastic ga bi bana te kesu adoisu ai yam talli haisini nang ai do am phatana ba tawi sing do oh my god nang na de ai kari tawri ha ai nang ke dawra ga
ꯁꯣ ꯃꯥ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯅ ꯊꯝꯈ꯭ꯔꯦꯕ ꯀꯣꯜꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯤ ꯆꯪꯉꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯩꯅ ꯃꯥ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯦ ꯊꯥꯡꯒꯠꯀꯦ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯑꯦ ꯊꯥꯡꯗꯤ ꯊꯥꯡꯒꯠꯂꯕꯗ ꯑꯝꯇ ꯁꯪꯒꯦ ꯑꯝꯇ ꯇꯧꯔꯛꯄꯗ ꯃꯥ ꯀꯃꯥꯏ ꯍꯟꯅꯩꯀꯣ ꯌꯦꯡꯉꯁꯤ ꯃꯥ ꯊꯥꯗꯤ ꯊꯥꯖꯔꯦ ꯍꯥꯏꯗꯤ ꯊꯥꯖꯗꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯁꯦ ꯁꯨꯃꯥꯏꯅꯁꯨ ꯌꯥꯝ ꯍꯥꯏꯒꯟꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯀꯔꯤ ꯇꯧꯔꯤꯕ ꯀꯩ ꯍꯥꯏ ꯃꯊꯧ ꯑꯃ ꯇꯧꯔꯨꯕꯅꯤ ꯑꯗꯨꯒꯤꯅꯤ ꯃꯊꯧ ꯍꯣꯏ ꯑꯁꯦꯡꯀꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯆꯥꯝꯗꯣꯡ ꯇꯤꯟꯅꯔꯒ ꯅꯪ ꯏꯁꯥꯅꯕꯨꯗꯤ ꯍꯥꯏꯗꯣꯏꯁꯨ ꯅꯪ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄ ꯍꯥꯏꯗꯣ ꯇꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯍꯟꯗꯛꯅꯤ ꯋꯥꯁꯤꯡꯁꯦ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯦ ꯍꯥꯏꯗꯤ ꯑꯩꯅꯤ ꯁꯥꯎꯁꯨ ꯁꯥꯎꯒꯟꯗꯕꯅꯤ ꯃꯤ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤ ꯑꯩ ꯁꯥꯎꯒꯟꯗꯦ ꯍꯥꯏꯅ ꯑꯗꯨꯏꯁꯨ ꯍꯥꯏꯗꯤ ꯇꯧꯔꯤꯁꯤꯡꯁꯦ ꯎꯕꯗ ꯄꯨꯔꯥ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯩ ꯁꯤꯡꯗꯨꯔꯛꯀꯦ ꯍꯥꯏꯅꯤ ꯈꯪꯉꯕ ꯅꯪ ꯑꯗꯨꯁꯨ ꯌꯥꯗꯦ ꯃꯥꯏ ꯆꯤꯟ ꯈꯨꯊꯤꯁꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯕꯅꯤ ꯃꯤꯁꯦ ꯑꯩ ꯆꯤꯟ ꯑꯝꯇ ꯊꯤꯗꯦ ꯆꯤꯟ ꯐꯖꯅ ꯊꯤ ꯅꯪ ꯅꯁꯥꯁꯨ ꯂꯧꯖꯩꯗꯨꯗꯤ ꯑꯩꯕꯨ ꯋꯥ ꯈꯨꯗꯤꯡ ꯁꯦꯔꯤꯌꯁ ꯂꯧꯕ ꯌꯥꯏ ꯂꯧꯔꯣꯏ ꯑꯗꯨꯅꯔꯥ ꯏꯒꯣ ꯀꯥꯀꯥꯟ ꯁꯥꯎꯋꯤꯗꯣ ꯑꯗꯨꯅꯔꯕ ꯏꯒꯣ ꯌꯥꯝ ꯀꯥꯀꯥꯟ ꯁꯥꯎꯋꯤꯗꯣ ꯑꯗꯨꯏꯁꯨ ꯅꯪ ꯇꯧꯔꯤꯁꯤꯅ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯄꯨꯔꯥ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄ ꯍꯥꯏꯗꯤ ꯏꯁꯥꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄ ꯍꯧꯅꯔꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯍꯥꯏꯅꯤ ꯏꯁꯥꯅ ꯍꯥꯏꯔꯁꯨ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯄ ꯍꯥꯏꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯒꯤ ꯐꯠꯇꯕ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯄ ꯍꯥꯏꯗꯣ ꯑꯣ ꯐꯩꯅꯦ ꯌꯥꯔꯦ ꯏꯪꯂꯤꯁꯀ ꯊꯦꯠ ꯊꯦꯠ ꯉꯥꯡꯉꯛꯑꯅꯨ ꯄꯛꯇ꯭ꯔꯦ ꯅꯪ ꯇꯝꯗꯤ ꯇꯝꯃꯤ ꯍꯥꯏꯁꯤꯅꯗꯤ ꯈꯪꯉꯦ ꯄꯨꯔꯥ ꯃꯤ ꯈꯔꯗꯗꯤ ꯇꯝꯃꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯀꯥꯏꯕ ꯄꯤꯌꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯀꯥꯏꯕ ꯄꯤꯕ ꯅꯪ ꯍꯥꯏꯗꯤ ꯅꯉꯣꯟꯗꯤ ꯆꯥꯊꯣꯛꯑꯦ ꯍꯥꯏꯅ ꯄꯩꯁꯥ ꯍꯥꯏꯗꯤ ꯑꯩ ꯍꯌꯦꯡ ꯁꯤꯡꯉꯛꯀꯦ ꯈꯜꯂꯤꯅꯤ ꯅꯪ ꯄꯩꯁꯥꯗꯣ ꯈꯔ ꯑꯗꯨꯝ ꯏꯃꯥꯟꯅꯕꯅꯦ ꯑꯩꯅ ꯈꯔ ꯇꯤꯟꯅꯔꯒ ꯆꯥꯕꯗꯨꯗ ꯅꯪꯅ ꯄꯨꯔꯥ ꯑꯗꯨꯕꯨ ꯁꯤꯔꯁ ꯑꯣꯏꯅ ꯃꯤꯉꯣꯟꯗꯒ ꯇꯝ ꯈꯣꯠꯅ ꯄꯤꯖꯔꯗꯤ ꯐꯖꯅ ꯄꯤꯖꯔꯨꯗꯅ ꯑꯗꯨꯏꯁꯨ ꯑꯣꯏ ꯍꯦꯟꯃꯟꯗ꯭ꯔꯥ ꯅꯪꯒꯤꯗꯨ ꯄꯨꯔꯥ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ ꯉꯁꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯆꯩꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯗꯦꯕꯂꯥꯏ ꯃꯥꯡꯗ ꯅꯣꯛꯏ ꯍꯥꯏꯁꯦ ꯃꯥꯏ ꯈꯨꯉꯥꯡꯁꯦ ꯂꯣꯏꯔꯦ ꯊꯥꯖꯔꯦ ꯄꯨꯔꯥ ꯑꯣ ꯌꯥꯔꯦ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯏꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅꯐꯧ ꯈꯜꯂꯝꯃꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯉꯁꯤ ꯐꯖꯅ ꯈꯪꯉꯦ ꯑꯩ ꯕꯣ ꯈꯪꯉꯦ ꯌꯥꯔꯦ ꯐꯔꯦ ꯑꯗꯣ ꯃꯊꯪꯗꯒꯤ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯔꯅꯨ ꯑꯩ ꯀꯣꯟꯅ ꯍꯥꯏꯅꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯗꯤ ꯍꯌꯦꯡ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯍꯥꯏꯒꯦꯕ ꯑꯣ ꯀꯧꯔꯛꯑꯔꯣꯏꯗꯨꯗꯤ ꯅꯪ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯗꯤ ꯑꯗꯨꯏꯁꯨ ꯀꯧꯔꯛꯑꯔꯣꯏ ꯅꯁꯥꯃꯛ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯀꯧꯔꯛꯑꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯪ ꯑꯗꯨꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯇꯥꯔꯛꯑꯦ ꯑꯗꯨꯗꯤ ꯀꯧꯔꯔꯣꯏ ꯄꯨꯔꯥ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯥꯏ ꯃꯤꯡ ꯕꯥꯔ ꯕꯥꯔ ꯄꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯗꯨꯏꯁꯨ ꯃꯥꯏ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯈꯪꯉꯕ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯩꯁꯥ ꯀꯩꯀꯥ ꯂꯧꯔ ꯆꯥꯏ ꯈꯣꯠꯂꯤ ꯑꯗꯨꯒꯨꯝꯕ ꯇꯝꯃꯝꯕꯗꯣ ꯑꯩ ꯈꯪꯗꯦꯁꯦ ꯗꯤꯁꯥꯗꯩꯅ ꯍꯪꯉꯨꯔꯣ ꯅꯪꯅ ꯇꯝꯈꯤꯕ ꯃꯤꯕꯨ ꯅꯁꯥ ꯈꯪꯗ꯭ꯔꯦꯗꯣ ꯑꯩꯕꯨ ꯍꯨ ꯆꯦꯜꯂꯤ ꯍꯥꯏꯔꯦ ꯈꯪꯗꯦ ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ ꯊꯝꯃꯒꯦ ꯀꯩ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯩ ꯍꯌꯦꯡ ꯍꯣꯔꯦꯟ ꯍꯥꯏ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯀꯦ ꯑꯩꯁꯦ ꯍꯥꯏꯕ ꯇꯜꯂꯤ ꯑꯩ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯀꯦ ꯃꯦꯁꯦꯖꯇ ꯋꯥꯆꯞ ꯆꯪꯗꯁꯨ ꯃꯦꯁꯦꯖꯇꯗꯤ ꯎ ꯐꯪꯒꯅꯤꯗꯅ
ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯄ꯭ꯔꯦꯡ ꯐꯦꯜ ꯑꯣꯏꯔꯦ ꯉꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯥꯏꯕ ꯇꯜꯂꯤꯕꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩ ꯅꯥꯛꯇ ꯑꯗꯨꯗꯨꯒ ꯑꯩ ꯍꯥꯏꯕ ꯇꯜꯂꯤ ꯑꯩ ꯍꯥꯏ ꯉꯝꯃꯔꯣꯏ ꯑꯣ ꯌꯥꯔꯦ ꯄ꯭ꯔꯦꯡ ꯀꯣꯜꯅꯤ ꯇꯧꯔꯛꯏꯁꯦ ꯑꯩ ꯅꯉꯣꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯤ ꯅꯪ ꯉꯁꯥꯏ ꯉꯥꯡꯉꯤꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯤ ꯁꯣꯝꯗ ꯀꯟꯅ ꯌꯦꯡꯉꯣ ꯂꯥ ꯊꯥꯡꯒꯠꯂꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯑꯩ ꯊꯥꯡꯒꯠꯂꯛꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣꯗꯨ ꯊꯥꯖꯅꯕ ꯍꯥꯏꯅ ꯁꯦꯝꯕꯗ ꯁꯣꯝꯗ ꯍꯥꯏꯗꯤ ꯑꯩ ꯑꯁꯦꯡꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯉꯦ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯍꯥꯏꯕ ꯍꯥꯏꯗꯕ ꯇꯣꯛꯈ꯭ꯔꯣ ꯅꯪ ꯀꯅꯥꯝꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯇꯧꯕꯗꯨꯗ ꯑꯗꯨꯝ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯈꯪꯕ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤ ꯅꯪ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯩ ꯆꯦꯅꯦꯜꯗ ꯀꯩꯅꯣ ꯅꯪ ꯅꯃꯥꯟꯅꯕ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯊꯥꯖꯗ꯭ꯔꯕꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯋꯥꯏꯗꯣ ꯇꯣꯛꯈ꯭ꯔꯣ ꯑꯗꯨꯋꯥꯏꯗꯣ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯒꯦ ꯑꯗꯨꯏꯅꯤ ꯄ꯭ꯔꯦꯡꯁꯦ ꯊꯥꯖꯟꯅꯕ ꯍꯥꯏꯅ ꯈꯪꯉꯕ ꯄ꯭ꯔꯦꯡꯁꯦ ꯅꯉꯣꯟꯗ ꯇꯧꯒꯦ ꯍꯥꯏꯅ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯐꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯆꯦꯅꯦꯜꯁꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯚꯤꯗꯤꯑꯣꯗꯣ ꯊꯥꯡꯒꯠꯂꯛꯇ꯭ꯔꯕ ꯀꯔꯤꯅꯣꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯌꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯑꯁꯦꯡ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯌꯦ ꯁꯨꯏ ꯑꯅꯤ ꯁꯨꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯧꯈꯠꯂꯛꯀꯅꯤ ꯌꯦꯡꯉꯣ ꯁꯣ ꯒꯥꯏꯁ ꯃꯥꯁꯤ ꯊꯥꯖꯈꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯗꯣ ꯇꯧꯖꯔꯅꯤ ꯌꯦꯡꯍꯜꯂꯒꯦ ꯌꯦꯡꯉꯣ ꯇꯧꯗꯤ ꯇꯧꯔꯛꯈꯤꯗꯣ ꯌꯦꯡꯉꯣ ꯑꯁ ꯆꯠꯇꯅꯤ ꯆꯪꯗꯣꯏꯁꯦ ꯌꯦꯡꯉꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯌꯦꯡꯉꯣ ꯉꯁꯥꯏꯗꯤ ꯀꯥꯞꯄꯩꯅꯤ ꯍꯥꯎ ꯍꯣꯏ ꯍꯣꯏ ꯆꯧꯒꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯍꯥꯏꯌꯣ ꯍꯣꯏ ꯆꯦꯅꯦꯜꯁꯦ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯤꯅꯀꯣ ꯍꯥꯏꯔꯝꯃꯨ ꯈꯔ ꯁꯦꯡꯉꯦ ꯄꯨꯔꯥ ꯁꯦꯡꯉꯕꯅꯤ ꯄ꯭ꯔꯦꯡꯅꯤꯁꯦ ꯄ꯭ꯔꯦꯡ ꯐꯦꯜ ꯑꯣꯏꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯣ ꯆꯠꯂꯤ ꯇꯥꯏ ꯍꯥꯏꯔꯣꯅꯦ ꯍꯥꯏꯌꯨꯅꯦ ꯁꯠ ꯍꯥꯏꯔꯣ ꯊꯝꯃꯒꯦ ꯕꯥꯏ ꯊꯝꯖꯔꯒꯦ ꯕꯥꯏ ꯁꯣ ꯒꯥꯏꯁ ꯄ꯭ꯔꯦꯡꯁꯦ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯃꯥꯗꯤ ꯊꯥꯖꯔꯨꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯨꯅꯀꯣ ꯊꯥꯖꯔꯨꯔꯦ ꯑꯗꯣ ꯄ꯭ꯔꯦꯡꯁꯦ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ